आकाशवाणी इम्फाल Ngangom Kiran pau pajari ahanbada maruiba pau Manipur ngasi nupi landing sing numit palan paksana pangthoknakhrei Mukhyamantri N Biren Singh na ngasi Imphal West ki langjing asobada artificial football tap sangakhrei Youth Affairs amasung Sports Mantri Latpau Haukip na hairi Rajya sigi subdivision kuntrani thoida mini stadium sing sananaba kendra proposal thakhrei Manipur COVID-19 anawo case sam humputra tere thengnabagaloina napun positive case masing lising kuntare chubna kuntra taruk sure Pradhan Mantri na hairi law singu lamda nauna semdokki baduna lawmi singda no bakaitel sing fanghalle amasung laibaga sida COVID-19 na nabadagi farakpugi sangsada marputara mari 10.9 yaure Laibak asina malem ge laishut oiriba COVID-19 gi mayokta punna amatoina lan thengnari lamdam sigi miyamna sakhang naraba miyoi kayana su lan phamasida mai pakna bagidamak Akashvani falgi pawgi kuthangda mipum kunimakna araiba thawong ohum face mask uppa amagamaga phuttaruk lapna na leiba mai mit amadi khutsa toina hamdoktuna taru tanana thamna ba apil tongnarakli Manipur ge sangai rabi saishakpi maibum rosi binana COVID-19 dagi ngakthongna ba miyamda apil tawraduna hai Mayambu Maibam Rosibinana Kurumjeri, Hojik Paubagi Oina, COVID-19, Lighted Asidegi Ngaknaba, Amatangai Raba Pambaidi, Section Bahibasina Oiri. Sarkarna Lighted Asiting Naba Hotnariba Sigi Matakta, Aikoi Pumna Maksu, Bahaptamina Duna, Lighted Asidegi Ngaknaba, Tangai Padavanium, Humka Ngaknat Minasi, Aikoi Kudim Magna, Yumdagi Mapan, Hek Torakpaga, Face Mask, Soidana Upsi, Sapon Natraga, Hand Wash Sijinaduna, Kutsa Sing na Hamdoksi, Amasung, Mi Amaga Amagagi Marakta, Puttaruki Social Distancing Thamsi, Section Bahibasina Isa, Aikogi Nushiraba Imung Manung Amadi, Miyambu Lighted Asidagi, Kanbangam Gadoribani, Mayambu, Amukahana Kurumzari. Hauzik Mapung Wiba Pau Manipur nupi landing sing numit palan ngasi pangthokre mapung eba thormu Rajya Sarkar na sinduna Imphal gi nupi land memorial complex ta pangthokki thormadu da Mukhyamantri Ngangom Kiran sing lusingduna miyamna thauna phabi ima sing mafam da lai katuni kai khumnaba utki palan thormadu gi matang da paumi sing da wangang bada siri biren hai malem gi khwaidi gi sawrba sakti adu sing na kiba Rajya sigi nupi sing thauna lingjel adu ning sing bo oina sahi khudingi December 12 da nupi land numit palan tawduna lakli numit asina aikoina Fataba kayagi mayokta amatoina punna lepminabagi thongna lingjel lai habadu ningsing halle yana history goiba adugumba nupi singi sakti nupi singi thongna laibaki da ungta kathokpa ngamba ima yel sing celsius sing adugumba gi ningsing ba numinning nupi lan haidana sahi khudingi koi pangthokpani nasisi koi covid ki kari gi laibana maram morakanda gi function program ayam tin bi yawna like everything how I got about how we sing in Kunda, the Saranjali Katpa, Abugi Forumni, and the Mashday Dina Manipur Lady, the people in Makta, Yaka Pauja Pizari, and the Radugumba, the Iraqi, the Mutamian, the Makta, the Ragam, the Katop, and the Liquid, the Pankopogiona, the Shona, Naga Pira Tamba, number Wation who has necessity. Thormadu da Upamukhyamantri Yumnam Joy Kumar, Mantri Singh, MP Singh, MLA Singh, Rajya Chief Secretary, DGP, Civil and Police ki makok thongba official ke asu sarukya ki. Assam ki Hozai da sungasi apun bamaira paibi lup Hozai district na sinduna nupi lan ningsing thorom pangthokki. Thawal ningombam apun nupi lup nasu atai lup kaya khusam naduna namit asigi palan thorom ngasi pangthokki. Palan thorom asigi saruk ama oina nupi lan ningsing lamjal su pangthokki. Nopilan namina lakpada Manipur gi Rajyapal Dr. Nazma Heptula amasung Mukhyamantri Ngangom Kiran yaungna lusingba kayani yafa paujal pirakli. Mahaki paujal da Rajyapal na hai Inglising masamapan kuntramapan da thokiba Nopilan Manipur gi itihas da matam chupada ningsing duna lehoraga da thaudok amani. Thaudok adu matam adu gi British Sarkar na makhoina tawkiba aranba sing adu gi mayokta singnaba khakta tana maduna Manipur da rajnitik oiba awanba mupurakpada sugu mateng oiki. Masigidamak Manipur gi nupi sing buthagat pa phongdokli hairi Rajyapal na hai ngasisu Manipur gi nupi sing na matamadu gi nupi sing gi khudung induna Rajya siba mangom da sangsin hanba honabada achawu thodang lauri Mukhyamantri Ngangom Kiran ma ki paujal da hai nupi lan thormna lakpada Rajya sigi miyam go loinana matamadu gi ima sing mafamda ikai khumnaba ulli
British Sarkar na makoina tawkiba aranbasing mayokta sangsinkiba ihawduna Manipur sel tumamasung samaj ki phibamda awanba purakpangamki matamadugi sakti lairaba British ki mayokta ihaw sangsin mangamkiba matamadugi imasingi thongna lingjeladu ngasigi mirolna adumak ningsingduna lairi atai lusingba kayana sunupila ningsing numit ke fa paujal pirakli nupila ningsing numit ka mari lenana Life Saver Manipurna Rims ki blood bank amadi atai sangstan ke khusumnatuna idan tabugi thorum ama Imphal gi rims ta pangtokre thorumatu da miyam napi landa saruk yakiba singi mafamda hailai katuni kai kumna basu utki Mukhyamantri Nongtham Biren Singh na hairi Rajya Jila Kudimakta hockey ground singi sangotnaba sarkar na thorang tawri Imphal West ki langjing achawda laiba artificial football tub sangabagi thorumda wangangbada Mukhyamantri na hai Rajya ki naharul singu masam upfana madi thaksi khasi naina thamnanabagi damak sana khonabagi lamda sakut hanba tangai phade mahak na hai Rajya Sarkar na sana khonabagi lamda sakut hananaba kanum yang changbagaloinana sana khonabagi club singda piba yawa mateng sing piri Nerauka amasung trauna ailikta saruk yabagidamak lupa lak yankhi gi sanpam pikre hareduna sarkarna Kripsa Football Club tasu sab manaba sanpam pinanaba honari haina Mukhyamantri na phongdokki Siribire na hai ngasi sangaribu football tap asigi gallery amasung changing room su sarkarna sargani Tharumada wangangbada Youth Affairs amasung Sports Mantri Latpau Haukib na hai Rajya Sigi Subdivision Kuntrani thoida mini stadium sing sanaba Rajya Sarkar na kendra da proposal thakre masigi manungda Tampak Jila sing amadi Singi Jila singdagi mari khangatlaga madugi jata athuba matamda hullagani Sana khonabagi mapta Rajya Sig mafum kanmang amba sigidamak mahangna sanaru singbu thagat pasu phongdokki mahangna hai naharul sing sana khonabagi lamda haitoi singthoiba kayadu khangdoknabagi damak khungang kudimakta matik chawa playground sing samgat patangai phade Rajya Sig miyamna sana khonaba asibu rajniti diki lapna thamduna masigi asengbu saktam ngaknabasu mahangna apel tawki Tharumada da wangangbada Shiksha Mantri Sorokhaibam Rajan Singh na hai Haksel sana khonaba madi shiksha basi khunayama sakut hananabagi maru oiba lam singni Rajya Sigi mapum kunimakta matik chawa sana bungsing samgut patangai phade hainasu mantri na phongdokki Tharumada da MLA Singh AK Mirabai RK Imo L Rameso Rajagi Chief Secretary Dr Rajesh Kumar madiatai makok thongba official kayasu yauki tabiriba pawasi Akashvani Imphal dagini Manipur COVID-19 ganaba case sam humputra taret thengnabagaloinana apunba positive case masing lesing kuntaret chumna kuntra taruk sure Rajya COVID-19 common control room nanga sinu mudawaram thokiba serol amada hai nawno positive oikiba singa sigi manungda Imphal West gi humpu mapal Imphal East gi nifu Chorasanpur gi tara humdoi Bishnupur gi tara nitoi Kangpupi gi tara mathoi masung Thawbal gi tara yauri haukiba pung kunmari da me ani nawno sikiba galoinana COVID-19 positive oiba sikiba mi gi masing sahum kunithoi shure haribu matamasi gi manungda mi chama tarataruk na fakhiba galoinana na fakhiba mi gi masingna lesing kulhumdoi chatruk yankai taret shure na farpugi sangsada marputaret dasmik manga chinoni hojik active case lesing hum sup na yankai taret lairi Laibag sigi miyam COVID-19 nagi ngak thong nana batangai phadab sana kanglon singak sana bagi matangda Pradhan Mantri Narendra Modi na hawdokiba Jan Andolon campaign Manipur sumai pang sathari miyam gi lusingba madi sarkar gi makok thongba official kaya nasu saruk yaduna Jan Andolon nasi mafung fahna bohanari Committee of Civil Societies Kanglaipak CCSK gi President amasung Protection and Preservation Committee Manipur PPCM gi convener Jitendra Ningombarna COVID-19 gi ngak thong nana ba appeal tawraduna hai Hojik Pawgi Oina COVID-19 License Asidigi Ngaktuknaba Amatangairiba Pambaidi Section Bahibsin Oiri. Langakna License Asid Tinganab Honiribasi Matakta Ekoi Pumna Magdasu Wakal Taminaduna License Asidigi Ngaktuknaba Tangai Padabanium Humka Ngakna Setminasi. Ekoi Kudimagna Yumdigi Mapan Hek Torpaga Fast Mark Soidin Upsi Sapon Natraga Hand Wash Seasonodana Kutsa saying Hamtoksi Amasung Mi Amaga gi Marakta Food Turkey Social Distancing Thamsi. Section Bahibasina Isa Ekogi Nungsi Imung Manung Amadi Miambu Laiset Asidigi Kan Mangam Gudurubani. Lok Sabha के MP Dr. R.K. Ranjan Nahairi Indo-Myanmar Biodiversity Hotspot की मनुंग चलिबा अवांग नपुक लमदम अमसुंग म्यांमार की मफुम कयादा तांगलबा सांगा उसेक वया अमसुंग पांबी कया मरुम मरंग कायना फंगलबदु हौजिक्ति खुदोंग थिनिंगा की फिवम दा लैरे सेनापति जिला की हेनबुंग दा लैबा फिडस ग्रुप ऑफ
इंस्टीट्यूट की कॉलेज ऑफ एग्रीकल्चरल साइंस दा गर्ल्स हॉस्टल अमा हांगदोकपगी थोरमदा वा ngangbada डॉक्टर रंजन हाई लमदम असिदा महौसादगी लेरक्लेबा पोथोक कयामरुम असि मसक खंगदोक्तुना वैज्ञानिक ओइबा मओंगदा डॉक्यूमेंटेशन तहोबगी तंगाई फदबा लेरे मसिना तुंगी मिरोलदसु चाउना कानबा फंगहनबा ngamgani Manipur, Mizoram, Nagaland, part of Meghalaya and Tripura and the whole belt of Myanmar is put under Indo-Burma mega biodiversity hotspots. That means we have a maximum number of endemic species, but those species were at danger now. And so under such circumstances, to conserve our native species, that has to be properly identified and documented in the scientific realm. Assam Rifles na sinduna raja sig tongan ton mafum kaya da COVID-19 matang na miyambu ningtina bab tahanabagi kongjang leptana shathari. Kangpopu jila gi sahibung kulda ngasi Assam Rifles na sinduna COVID-19 ki awareness campaign pangtoki. IGAR is ki makhada Assam Rifles ki none battalion na ngasi jila adugi awang kulda lamtu sengdopu ki campaign ma shathakre. Thormodu da Swasth Bharat mission ki matang da wangang bagalona na marks na singbayan thoktuna lamdamadu ki miyam da COVID laina da gi section na bamadi tarutana na thamna na bakhangan ki. High Court Legal Services Committee na ngasi Manipur High Court ta ni suba National Lok Adalat chathakre COVID-19 ki sana kanglon mapung phana ngak na sathaki ba Lok Adalat aduda case ani yanaba puraktuna loisin ki. District Legal Services Authority Thobal na sinduna ngasi jila du ki khangabok tulaiba District and Session Court Complex da video conferencing ki kuthang da National Lok Adalat chathakre maduda case sama mariphu mapan lakpagi manungda case tara teret lokot pagaloina na case tara mari yanaba purakhi. District Legal Services Authority amasung Judicial Magistrate First Class Jiribam na punna sindun ngasi Jiribam ki bau parada laiba court complex tasu National Lok Adalat online ki khutang da pangtokre maduda case tarat lakhi bagi manungda case ani loisan mangamki. COVID-19 laisen amar moidun laiba sig sel thungi lamda kudongcha da ke amayok nervasi konnaba ngamna naba khongjal yang na thau pakhlakpada Pradhan Mantri Narendra Modi na nungai phongdukli. FICCI gi humputra mapan suba sahigi mifamda wangang bada Sri Modi na hai COVID-19 laisit manung asida laibaga sinana uba power ke amarum tamhobugi tanja fangle umdi laibaga sigi sel thungi phium pagalakpa asina miyam gi asa hengat ale masi laibaga sigi entrepreneur sing naharol sing lawmi sing amadi miyam pumnumaki mapana ni hanasu mahak makata na phongdoki laibaga sida COVID-19 na nabadagi farakpugi sang sada Marputara Mari Dasmik Nipan Mapan Yaure, Hauke Pung Kunmari Dana Bulising Kuntrahomdoi Samari, Marputara Mari Na Faki, Haksel Mantralo in High, Masigolona, Laina Asig Na Faki Migi Masing, Lak Marputara Humdoi Lissing Kunmari Hele, Levasta Hosik COVID ki active case sang asi apun ba positive case ki sang sada ahum dasmik taruk area duga active case ki masing na lak ahum lissing yang kai mapan sanipan taramapan ni Hauke Pung Kunmari the COVID kana case lissing Kuntra henaf thengna bagalona laiba asigi apun positive ki case masing lak marputara nipan lising kuntar khele mantraloy na hai covid ki SOP mapung phana chanhan basina laina aste gi na farak pami gi masing chauna hingat an mangam badana tana sibagi sangsu hantan mangam le laiba asida COVID-19 gi sibagi sang asi sada ama dasmik mari manga oiduna malengoina khwaidi gi tab chang oiri hauke pung kun mari da mioi samri nipuni to sikhi bagalona COVID-19 gi sikhi mi gi masing lak ama lising nipuni thoi chatruk kunipan yaure hauzik aroi bada maroyo pau amuk hanna Manipur da ngasi no pilan ning sing numit palan paksana pangthok na kre Mukhyamantri N Biren Singh na ngasi Imphal West ki langjing asobada artificial football tap sanga kre Youth Affairs Musung Sports Mantri Latpau Haukib na hairi Rajasig Subdivision Kuntrani Thoi the Mini Stadium Sing Sananaba Kendra the proposal thakre Manipur da COVID-19 anawa case sam humputra taret thingna bagalona na apun positive case masing lising kuntaret shubna kuntra taruk sure Pradhan Mantri na hairi law sungilamda nauna semdo kibaduna lawmishinda no kaitel sing fanghanle amasung laba sida COVID-19 na nawdagi farapuge sangsada murputara mari dasmik nipan mapan yaure paulo jare